KUKI MLA Tarabo Assembly the Sarukiana Balangak Nakarigidamak Haizagadabano, Manipur Tugaina Bhotnariba MLA Tara Asigi Matakta, legal action, Lofum to Ihaina political activist, Maheshwar Thongnauzam Hairi Article 164 Clause 2 Gi, Matungina KUKI Minister Anisu from Lotok from Toklabani Hairi, Hojik Delhi the Ladiba political activist, Maheshwar Thongnauzam Thadorak press video release some of the high Chayama Henjila Klaba Sugwaraba Matamasida. Laingakna oiriba fiba masigi waroisin purakna bahotnabagi mahutta political advantage lauduna amaga hunabagi thabak asi yamna lemjadaba thawong amani yelhomi kannaba Manipur kannaba punna hotnaminasi masida ruling opposition haina amana amabu hunabagi thabak asi tawbirano miyamgi apamba asi karino khangna thabak tawminasi luchingba pumnamakna kokchung sinaduna mitai bu ST list channa bahotnaminaba mathau tare laingakna su mitai bu ST list Chanaba Center that recommend to be hike. Sigumba mayam sigi recommend tawraktaba mamang sarkar dagi hoksi sarkar dagi loin tawgidaba mayam duna ni husik wari base duna amma hunnaba thabak to osi soinara mangatani sori bangatani adona si mayam se loin tok fu e harakanda amma to ina ko yellow mi mayam se kandaba ya deko akoi future generation gi kandaba ya deko akoi husik wari ba chahi amma mo khai phadu bagi lenjal iba koi wari ba se hayeng matung tarakpada icha isuda sigi phibam se tho aloi si ko ana hairagadi phambam thoktana phangiba mayam se si maram chadana leriba mayam se lokthokpa phambam thokpada Pangdriba, Elomi Sing the Pangdriba, right Miam say, Mapung Pana Pangalaga, right to equality, the Amato in the Yangakomatam the D, Sigi Irang say, Amuhana Laki the Basuye.